Keishampat Konjeng Hajari Leikai da ngarang meeoi ema khutlai paiba shakkhangdaba shingna pharaga punaba hotnaramle shakkhangdaba shing aduna nongmei kapthorakpada nupi ama yaona meeoi manga asok-apan nangkhre thodok thokfamdagi fangba pau magi matung inna ngarang numidang pung 12 rom tarakpa adwaida Keishampat Konjeng Hajari Leikai dagi leikidraba kites momongi machanupa khaidem saitijit alias bobo sahi 19 asi meeoi kharana mahagi mayumda changduna phanaba hotnakhe talak aduda bobo gi loinabi amadi leikai gi miyamna bobo bu imungda pusinduna thamkhe bobo bu phaba lakliba meeoi sing adu leikai gi maira paibi sing lakpadagi gate mapanda leikhe tungda ungkhatnarakpadagi miyam aduna nungna thomba horakhe madudagi shakkhangdaba sing aduna blank fair torakhibani hairi irang adu sauthorakpadagi shakkhangdaba sing aduna nongmei kapthorakpadagi nupi ama yauna meeoi manga nongmei maruna panbadagi soktuna hospital da laikanakhe soglaba meeoi sing adudi RK Medhavati chahi yankhei mapuroiba RK Manau Segarot Konjeng Hajari Leikai adumaktadagi nongmaithem Abelsan chahi 15 apokpa leikidraba en Priyoberta nongmaithem Priyananda chahi 92 apokpa leikidraba en Mani Segarot khwairakpam leikaidagi Phizam Trilokchan chahi 33 apokpa P Tomei amasung sayang kurau makhongdagi Salam Boichan chahi 30 apokpa S Tikeni hairi Makhoi mangagi manungda en Priyananda makhong animagda nongmei maruna panbadagi Jenims Hospital da laikanari atopa meeoi mari adusu khong amadi khutta nongmei maruna panbadagi asok-apan nangkhre thodok adu thokraba matung Bisnupur amadi Imphal West District ki Mobile Forensic Science ki team laktuna thejan humjin bagi thabak sathakhe thodok adugi matangda mayumdagi phaduna puge tawramba khaidem bobona TOMTV da hai mahaki Facebook account asi bosi khangan bahaina lei haukiba tang taragani thoi mahaki Facebook account asidagi post ama thagatke post aduda political party amagi naha singge luchingba oiramba meeoi amagi maming yaukhe post adu thagatluba matung lale haina sengdoknaba meeoi aduna hairakpadagi sengdokhiba adu meeoi aduna hairakpadagi tawkhibani haiba wafam yauna ngarang Facebook ta live tharaga paudamkhe live adu hek loiba ngahak leiraga shakkhangdaba khara mahaki yumda laktuna Facebook ta paudamkhiba wafam sing adu lale haina sengdokadabani haiba wafam sing lamke wari sanaraga loisinba yaba wafam aduda chauthokhanba haibasi laibak thibane thodok adu kanana karigidamakta thokhanbanu haibadu sengdokpiyu haina bobona makhatana fongdorakhe mai min paludi lale ko adu lale so hayo hai aru kadum mayamna kadogi lale hayo hayo no do aina hayo nati mana mai hayo hayo bani lo hayo adu di hayo nati na hayo de adu di lale adu di chuma hayo sini nang aini singdon mani hai poto adu hai gano adu aini singdon mati masan singdon sar pune hai o hai poto adu di aran muni bidu di singdon holi do mana ni ba singdon idi ai lami singdon idana singdon holi di mana singdon mani hai poto adu sotu mamna tra aini hai point namo adu ni dai hai na adu har bi barabari khan go ro na adu da il bai bo la adu har bi ashe mu hai du bai di fakta ni adum thange be hai personal osilak bai ta adu da personal wo tai ma ai ga tong ya mi na to thak ta mi ka lam min na no i pai da lam ta na noi ti ngarang ai thum da ri ai da ai wo si da bani ai thum ta bi de ne angang lekai angang adu lupi ini numsa mo bo yong su ba adu di noi tre ba Thodok adubu haktheng na hoba nongmaithem ina khunbi kobi nupi amana TOMTV da hai ngarangi thodok adu yamna laibak thiba mane nongmei paidura lakpa shakkhangdaba sing aduda khutlai lokthokdana ba kayarak haijaraba suta khide khutta khutlai paire haduna tawningbata tawba lo leitabagum sathakiba thong adu yaningde shakkhangdaba sing adu angauba masugi Scorpio gari ama yauna punna gari achauba ahum amasung gari macha ani lakpo oiramgani haina thajai shakkhangdaba sing aduna nongmei round khara mafam adu kapthoklambadagi soklaba meeoi sing adu hospital da pukhatnaba miyamna haizabada tabidana mafam adu thadoktuna chatkhi haina mahakna makhatana fongdorakhe ko Scorpio mo ba amde dum leire khangne aduga atopa jokhina ka hena khanjalu deba koina compromise tawna ba hotna banina adum yana gadra na khalaga leiba adu yana ba chi porok pangam na dabane ba marak mahak tangchida aduga sumaina khulai pai ba chi de khoi chung yaning deba duna akoi michamda sumaina caption basisu adu khulai ma paira bani na dagi lo je kamaina kano tawbuno
सिगिसिजु अखै याजनिंगदे हाइबदि समायना खुलाई पाइरगा मिचम परजा मरक्ता कापसनबसिजु अखै याजनिंगदे अदुइदुगा मतुंगदसु तौदनबा अदुम सिसे मयामना सरकारगी माइकैदे हाइगदरा अथिंगबा अमा थंबा पामे अदुगा साइसिदा अखै समायना थोकपचे सि अतैदा मफम अतैदा थोक्तबो ओइसनोनासु अदुम हाइजनिंगे थोनिंगदे थौदोअजे